mayambu ahanbamaktada nungsi mapau YouTube channel gi maigedagi taram oksawga loinana bi moirang sana ikok nonjari ngasi su mayam gi damakta anauba wari ama puduna laksare ngasi mayamda lijagadoriba wari asi asengba thokhiba thodok amani wari asida yauriba character sing asigi maming sing asidi lotsinjarage character asida yauriba miyoi sing asigi maming asi writer na semdoaga mayamda khudol tamjage wari asi hena nungainabagi damakta aikoina title ama thonjanjare madudi thasi numit haidana haidi numit asida thokiba thasi numit amada thokiba thodok amani aduna maram masina wari asi thasi numit haina thonjare ado mayam hujik wari asi hongnaba tawrasi wari asi thasi numit hairiba wari asi mayamda khudol tamjari wari asi haudringai mangoinana karigumba amakakta ningsingjage madudi mathang video thagalakpada video sembada thawai yaujanaba nungainabagi damakta mayamna support tawbiboina channel asibu subscribe tawsinbiramu amadi like comment tawbiduna puning thawatpiramu haiba wafam ase thamjaraga wari ase taminarasi lobuk lomhangna ikoi koina leiba u watana thallaba singkhong amada tajaba piklaba khungang macha amani hairiba khungang asida bimol kouba inkhalakliba naha nupa macha ama leirami makhoigi khungang ase yamna ingna chikna panjaba karimata wattaba khungang haibado oirami suba nomba tandaba magi mathau tawduna yamna ingna chikna panba khungang ama oirami adubu thasi numit hairiba numit ase asigi mangoinana bimol amadi mahakki matau rajen labuk lomda walking tholaklami bimol na hai rajen nangi nupi unase habdo hayeng oiramgani ne rajen na khumlaklami mane hayeng ne aina haido hayeng do aido college halaga ne keno tawseba chatpado ayuk nungthildi sangdo mandreba numidang wairam yasangakpado adudoina thengnasena aina haikhrabaneba adu masu hoi haire adu numidang wairam do nong sangadro bimolna khumlaklami aibudi adum sangida ado as hajikse nong singi phibam jisu phatte ado kamai tawdoino rajen hairaklami adugibu karigi waino ne gari chawbu leisiti gari chawbuda chattoini kaim khaluno bimolna mu hairaklami hoida itau paisa paiba tinaba ise nungaikreda hoida aduna su fareda ayu nunthil thabak tawruraga numidang wairam doina phajana chatlasi haina duna matau ani ado labuk lomdagi tapna halaklami lambi aduda tapna halakpada bimolna khanghaudana hairaklami itau ai keno mani singene rajena kaidoroge ne itau kaino hayo bimolna hairaklami akhoi imanabido ama akhoi kaigido khangdroi karamno ne kanano ne as khangdroi langlendo o khang madi yam kana naraga leidaine bimolna hairlam aduni tawina haise amtang jangaga hangbi se su ngamde as yam nungai te haba magi du kai leinan haigene as itaw magi do kidney animak fail loi boy male kuira roibo hainareda rajen hairam as nuaitine hongmin kaminarakpa marupnina hongmin kaminarakpa imanabini as nuaiteda adu hayengdi sallani azu hangchitla karino anta changaga hangbisidana bimolna hairaklami hoi yai hangse adu law thengjile keno torasi yumda hallase ima oina nganglani hairaduna matau ani ado yum tamna halaklami yumgi thongal yoksilakle rajena lawraklami itau kaunadabi hayeng numidang wairamdo soinadabi bimolsu hoi itau kaino ne natau nambu soi haibro hairaduna bimol imungda changki rajensu mayum tamna chatki bimol mayum yauraduna mayumda leiramliba thabak ingkhang khara loisilladuna awat apa kari leibage haina yengladuna
ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯏꯕ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯑꯗꯣ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯃꯃꯥꯅ꯫ "ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ" ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜ ꯑꯗꯣ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯥꯛ ꯆꯥꯕ ꯆꯪꯈꯤ꯫ ꯕꯤꯃꯣꯜ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯗꯨꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯥꯛ ꯆꯥꯊꯣꯛꯄꯒꯤ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯧ ꯑꯗꯣ ꯎꯕꯗ "ꯑꯁ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏꯗ, ꯇꯨꯝꯃꯨꯕꯅ ꯐꯔꯅꯤꯗ ꯋꯦꯗꯔ ꯃꯇꯥꯁꯤꯒ" ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜ ꯑꯗꯣ ꯐꯃꯨꯡ ꯇꯝꯅ ꯆꯪꯂꯛꯂꯒ ꯇꯨꯝꯈꯤ꯫ ꯑꯁꯨꯝ ꯇꯨꯝꯊꯈꯤꯕꯅ ꯑꯍꯤꯡ ꯂꯥꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯅꯤ꯫ ꯕꯤꯃꯣꯜ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯐꯨꯛꯇꯤ ꯍꯧꯒꯠꯇꯦ, ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯍꯤꯞꯇꯨꯅ ꯂꯩ꯫ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯃꯤꯠ ꯑꯗꯣ ꯁꯨꯔꯨ ꯅꯩꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯜ ꯊꯣꯛꯅꯤꯡꯕꯅ ꯃꯍꯥꯛꯁꯦ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ "ꯑꯩꯕꯨ ꯊꯣꯛꯁꯤꯔꯥꯅꯦ ꯇꯧꯔꯤꯁꯤꯕꯨ, ꯅꯣꯡꯁꯨ ꯊꯤꯂꯤ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯒꯠꯄ ꯌꯥꯝꯅ ꯇꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯁꯤꯔꯥ ꯍꯧꯒꯠꯂꯣꯏꯁꯤꯔꯥ, ꯑꯩꯕꯨ ꯏꯃꯥ ꯍꯧꯗꯣꯛꯁꯤꯔꯥ ꯈꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥꯁꯨ ꯐꯥꯔꯛꯑꯕꯅꯤꯅ ꯏꯃꯥ ꯍꯧꯗꯣꯛꯀꯗꯕꯁꯨ ꯏꯀꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯦ" ꯍꯥꯏꯔꯗꯨꯅ ꯂꯩꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯇꯞꯅ ꯀꯣꯛ ꯀꯥꯛ ꯌꯩꯕꯒꯤ ꯃꯈꯣꯜ, ꯁꯤꯡ ꯈꯥꯏꯕꯒꯨꯝ, ꯃꯤ ꯀꯞꯄꯒꯨꯝ ꯀꯥꯕꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯈꯜꯂꯗꯨꯅ "ꯍꯦꯠꯇ ꯍꯦꯔꯥ ꯍꯧꯒꯠꯂꯒꯦꯗ" ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜ ꯇꯝꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯤꯃꯣꯜꯅ ꯃꯄꯥꯜ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥꯜ ꯊꯣꯛꯐꯝ ꯑꯗꯣꯝꯗ ꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯃꯄꯥꯜ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯂꯣꯝ ꯇꯝꯅ ꯃꯈꯣꯏꯒꯤ ꯉꯁꯥꯏ ꯃꯇꯥꯎ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤ ꯀꯞꯇꯨꯅ ꯂꯥꯡꯂꯦꯟ ꯀꯧꯔꯗꯨꯅ ꯀꯞꯄ ꯑꯗꯣ ꯕꯤꯃꯣꯜꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯑꯩ ꯉꯁꯥꯏꯗ ꯍꯥꯏꯅꯈꯤꯕꯗ ꯉꯥꯏꯔꯤ ꯔꯥꯖꯦꯟ ꯏꯕꯥꯅꯤ꯫ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯆꯪꯍꯧꯗ꯭ꯔꯦꯅꯦ, ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯂꯥꯡꯂꯦꯟꯁꯦ ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯒ ꯑꯃꯨꯛꯁꯨ ꯊꯥꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯊꯣꯛꯇꯨꯅ ꯈꯔ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯞꯄ ꯂꯥꯎꯕ ꯄꯨꯡ ꯊꯤꯟꯕ ꯃꯈꯣꯟ ꯑꯗꯣ ꯑꯁꯨꯝ ꯍꯧꯅ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯆꯪꯍꯧꯔꯒꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯔꯨꯝ ꯇꯧꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯗꯕ ꯇꯨ ꯆꯨꯡꯕ ꯐꯥꯎꯕꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯏꯃꯨꯡ ꯇꯝꯅ꯫ ꯑꯗꯨꯗ ꯃꯃꯥꯗꯨꯁꯨ ꯃꯆꯥ ꯑꯗꯨ ꯆꯪꯂꯛꯄ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯗ ꯕꯤꯃꯣꯜꯅ "ꯏꯃꯥ ꯑꯝꯇ ꯍꯧꯒꯠꯂꯣꯃꯦ" ꯃꯃꯥꯅ "ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ" ꯕꯤꯃꯣꯜꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯃꯣꯏꯒꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟꯗꯣ ꯃꯗꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯅꯦ, ꯃꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏ ꯀꯞꯅꯍꯧꯔꯦꯅꯦ, ꯄꯨꯡꯒ ꯊꯤꯟꯗꯅ ꯇꯧꯍꯧꯔꯦ ꯚꯥꯏ. ꯅꯨꯡꯉꯥꯏꯇꯦꯅꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅꯦ, ꯂꯥꯏꯅꯥꯗꯣ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯀꯟꯕꯗꯣ ꯉꯝꯗ ꯇꯧꯔꯤꯅꯤꯅꯦ. ꯍꯣ ꯐꯔꯦꯁꯦ, ꯈꯜꯂꯨꯔꯅꯨꯁꯦ, ꯆꯪꯉꯣ, ꯅꯣꯡꯉꯥꯟꯗꯣꯔꯕꯅꯤ, ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯪꯕꯤꯔꯣ" ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯕꯤꯃꯣꯜꯁꯨ ꯍꯣꯏꯗ ꯆꯪꯂꯒꯦꯗ, ꯀꯔꯤꯅꯣ ꯑꯩꯕꯨ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ, ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯁꯨ ꯆꯪꯉꯒ ꯉꯁꯤꯗꯣ ꯍꯪꯕꯤꯔꯝꯂꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ, ꯊꯃꯣꯏꯁꯦ ꯄꯦꯟꯖꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜ ꯐꯃꯨꯡꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯈꯤ꯫ ꯑꯌꯨꯛ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯕꯤꯃꯣꯜ ꯃꯃꯤꯠ ꯑꯗꯣ ꯐꯥꯛꯂꯤ ꯇꯧꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯍꯥꯛꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗ ꯃꯃꯥ ꯑꯗꯨꯅ ꯍꯜꯂꯛꯑꯒ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯃꯣꯜꯗ, "ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯔꯥꯡ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯂꯥꯡꯂꯦꯟꯗꯣ ꯂꯩꯇ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯥꯏꯅꯦ, ꯅꯨꯃꯤꯗꯥꯡ ꯀꯞꯅꯍꯧꯏ ꯀꯥꯏꯅ." "ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯄꯗꯣ ꯉꯔꯥꯡ ꯑꯗꯨꯗ ꯄꯨꯡꯒ ꯌꯩꯗꯅ ꯃꯣꯏ ꯀꯞꯇꯅ ꯂꯩꯍꯧꯕꯅꯤ ꯏꯃꯥ." "ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ? ꯉꯔꯥꯡ ꯀꯞꯇꯅ ꯂꯩꯍꯧꯕꯅꯦ ꯍꯥꯏꯕ." ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯩ ꯑꯣꯏꯅ ꯆꯣꯞꯄꯦꯅꯦ ꯉꯁꯤꯗꯣ, ꯑꯌꯨꯛꯇꯣ ꯉꯟꯇꯥꯅ ꯃꯈꯣꯏꯒꯤ ꯃꯅꯦꯁꯤꯡꯊꯣꯛꯄꯗꯣ ꯑꯗꯨꯗꯣ ꯂꯥꯛꯑꯦꯕ. ꯑꯗꯨꯗ ꯑꯩꯅ ꯍꯪꯉꯨꯔꯦ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯥꯡꯂꯦꯟꯗꯣ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦꯅꯦ, ꯏꯆꯥꯅꯨꯄꯥꯅ ꯉꯔꯥꯡ ꯃꯄꯥꯜ ꯊꯣꯛꯄꯗ ꯄꯨꯡꯒ ꯌꯩꯗꯅ ꯀꯞꯇꯅ ꯂꯩꯍꯧꯏ ꯍꯥꯏꯗꯅ ꯇꯝꯃꯨꯕꯕꯨ, ꯀꯥꯏꯗꯒꯤ ꯂꯩꯍꯧꯔꯤ, ꯀꯩꯝ ꯇꯧꯍꯧꯗꯦꯅ ꯍꯥꯏꯔꯛꯑꯝꯃꯤꯅꯦ, ꯍꯪꯉꯨꯕ ꯑꯩ ꯑꯣꯏꯅ ꯆꯣꯞꯄꯦꯅꯦ."
Wahai ado tabada Bimol ngakpana masada tu chungba ama phawkre karinone tarisibu hairadana masada yamna hinadaba ama phawraklami adu mama aduna hairaklammi amu ado akhoi lekaise adum haidi hainabani mi ama siramdaise sumaina sum hainabani pung yeiba makhol taba mi kappa makhol taba sing khaiba makhol taba si sum hainabani da ado khangdene nungdi nungaite haibabu adu nang cheksaluko haidana mama aduna hairaklammi Bimol masada hainadaba mi paiba jingnaba ama phawraga dum leire masado adu era sidi khanjallu kanaba nate hairaduna masagi mathau tawnaba honai adu wakhalda sum khandabadi ngamde sum jingnaba phawraga chatpa ek uruba matamda yengaga ngarangidubu hairaduna taksi sonduna leijari Nungthil sak ising saba toklaba matam thabak ingkhang loinara matam numidang wairam yaurakle numidang wairam aduda Bimol mamana manam nambiraduna Matau Rajen gi nupi unaba do chatnabagi damakta tholai Matau Rajen gari thauraduna tholaklami Bimol su konthongda tholaktuna ngairami Matau na gari thaujallaklaba aduda Bimol kakhaladuna gari manung aduda phammi Bimol hai sas yadeko midi nupi unaramdai oibunara karino nam laureba phajareba akhoi diong se laira machanina firon phangi seningai leita yeng khumuk pok tongngai leita na senan tonga laije yeng hairadana phagi torami ada Rajen hairaklammi chalo ada sabagi humang saubagi tongningdrine haigede hayu khumuk leite gaina se aigi soi tongadu nangi sandal loi tongage haidana mare yana dana noktana gari ado thauraklammi asum thaurakpana numidang wairam sandhya oirakpa yasangakpa matam ado yauraklammi ado matang aduda Bimolna Rajen da hairaklammi itaw ai ngasija yamna thajadaba thaudo ama thengnai ngarangdo aina tumthagraba matungda ngasi nongalamdai pung 2 muk tarakpa daido aduda aise mapal yam sokningena thobune aduda akhoi sigi akhoina hainaba langlendo ngarangdo aina mapal thokoduda leitrena aina tarare kaptana laudana punga yeidana tawr lerambado aina changa imada tambure ado mahato nongalakanda imana hangmadadi kaishu tahude lehorian haire adu itaw angakpani ko imana so haire akhoi lekaida mi siramdaise sumaina hek tawi haidana Rajen na khumlaklami adunine akhoi imana so nawai haigine akhoi bukna so haiki makhoina mi siramdaida akhoi gi maning thangba warak leibado adomda sing khaibagi makhol hek tai haidana hairaklammi Matau ani ado yasangakpa aduda adugumba wari ado sanaduna lakpana kanasu chatnadaba torel mapangi lambi oiba mina hainariba kinaba lambi ado yauraklammi numidang wairam tasilakpagi mamli tawba horaklami matang aduda nongsu sukna mangmana nong makup taba horaklami Rajen yareda adi wari du toase gari thoi kanda dum bai wari saje isase inung nungaiteba hairaduna lambi ado yaurakpaduda Rajen na amuk nisinglam akhoina sanai wari jiga laiba lambi jiga aidi hainadamna loire dai taw nang thogera Bimol yajare ai gari ga thaujaningdreko masai ayuktagini aini isase chieng khaibagumna ni ise yai hainadribjani phajana dum yengaga thaubiu yani hairaduna sum thorakpana matang aduda khanghaudana nakal amadagi nong makup haijillaklami gari gi glass ado laikhalo nong makup changle haiduna Rajen hairakpadagi Bimol gari gi glass ado chingkhalami matang aduda mamangda ahal loiraba nupa amana san hoiduna kakalakpado labuk lomdagi urami karinone asi ahal sibo kanamta lejadrajala haiduna Rajen hairami mi kanamsu chatnadra kansida numidang wairamda chakpai nongka mangbaji nongka tabsida ahal sida san noheliba imungsibu karamba imungnone mi kanamsu chatte ngasisibu kaidorobjanone hairaduna khana lakpana lambi dugi hainariba khongnang makhong mang leiba do yauraklammi matang aduda Bimol su kari khallorabano khangde masada hainadaba ama phawre haiduna Matau Rajen gari thoriba adomda yengaba matamda khongnang ado urure
ꯂꯥꯞꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯃꯪ ꯑꯗꯣ ꯑꯗꯨꯁꯨ ꯃꯝꯂꯤ ꯃꯝꯂꯤ ꯁꯨꯛꯂꯤ ꯇꯧꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯎꯔꯝꯗꯦ꯫ ꯕꯤꯃꯣꯜꯅ ꯀꯔꯤꯅꯣꯅꯦ ꯑꯥꯗ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯪ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯤꯃꯨ ꯁꯦꯠꯄꯤ, ꯃꯁꯝ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯣꯛꯂꯕꯤ, ꯑꯉꯥꯎꯕꯤ ꯃꯥꯜꯂꯕꯤ, ꯂꯩꯁꯥꯕꯤꯁꯨ ꯃꯥꯟꯒꯨꯝ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯃꯪ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯁꯝ ꯃꯅꯥ ꯑꯗꯣ ꯐꯔ ꯍꯥꯏꯍꯜꯂꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯣ ꯐꯔ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄ ꯑꯗꯨꯗ ꯍꯥꯏꯔꯗꯨꯅ ꯅꯣꯡ ꯃꯀꯨꯞ ꯇꯥꯔꯛꯄ ꯃꯝꯂꯤ ꯃꯪꯁꯨ ꯇꯧꯕ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯕꯤꯃꯣꯜꯅ ꯎꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯃꯣꯜꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏ ꯋꯥꯈꯜꯗ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯣꯏꯁꯨ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯁꯨ ꯈꯟꯖꯔꯨꯏ꯫ ꯑꯗꯨꯒ ꯕꯤꯃꯣꯜꯅ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ, ꯀꯔꯤꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯕꯨ ꯑꯩ ꯋꯥꯈꯜꯁꯤꯕꯨ ꯀꯥꯏꯗꯩ ꯂꯩꯁꯥꯕꯤꯅꯣꯗ, ꯀꯔꯤꯅꯣ ꯁꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ꯫ ꯔꯥꯖꯦꯟꯗꯗꯤ ꯍꯥꯏꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯛ ꯑꯗꯨꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯝ ꯑꯗꯣ ꯐꯔ ꯍꯥꯏꯔꯗꯨꯅ ꯃꯃꯥꯡ ꯑꯣꯜꯂꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯉꯕ ꯃꯇꯝꯗꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗꯅ ꯃꯨꯁꯤꯟ ꯃꯨꯔꯕ ꯅꯨꯄꯤ ꯃꯥꯟꯕ ꯁꯛꯇꯝ ꯑꯗꯣ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯕꯁꯨ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯦꯟ ꯇꯨ ꯑꯁꯤꯗ ꯌꯦꯡꯉꯣ, ꯑꯁꯤ ꯃꯪꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯦ, ꯌꯦꯡꯉꯣ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ, ꯇꯨ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯔꯥꯖꯦꯟꯅ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯔꯥꯖꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯉꯥꯏꯈꯣꯃꯦ, ꯀꯩꯅꯣꯃꯤ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ, ꯀꯩꯅꯣ ꯑꯝꯇ ꯒꯥꯔꯤꯁꯦ ꯑꯝꯇ ꯉꯥꯏꯈꯣꯝꯅꯦ ꯍꯥꯏꯗꯅ ꯔꯥꯖꯦꯟ ꯑꯗꯣ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯉꯨ ꯌꯥꯔꯝꯗꯦ꯫ ꯑꯗ ꯕꯤꯃꯣꯜꯅ ꯇꯛꯃꯟꯕꯗꯒꯤ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ, ꯑꯩ ꯈꯛꯇꯅ ꯎꯔꯤꯕ꯭ꯔꯥ ꯅꯪꯁꯨ ꯌꯥꯎꯅ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ, ꯂꯥꯏꯔ ꯃꯤꯔꯁꯨ ꯈꯪꯗꯦ, ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯔꯥꯖꯦꯟ ꯈꯪꯂꯩ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯣ ꯎꯕꯗ ꯔꯥꯖꯦꯟ ꯃꯁꯥ ꯑꯗꯣ ꯄꯥꯈꯠꯈꯤꯕꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯤꯛꯂꯝꯃꯤ꯫ ꯕꯤꯃꯣꯜꯁꯨ ꯑꯗꯨꯃꯉꯥꯏ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯊꯧꯔꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯥꯗ ꯍꯩꯅꯗꯕ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯔꯗꯨꯅ ꯍꯩꯅꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯎꯅꯐꯝ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯉꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯍꯩꯅꯕꯣꯏ ꯍꯩꯅꯗꯕꯣꯏ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤꯔꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯤꯃꯣꯜ, ꯔꯥꯖꯦꯟ, ꯉꯁꯤꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤꯀꯣ, ꯉꯁꯤꯁꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ ꯃꯄꯥꯜ ꯏꯄꯥꯟ ꯊꯣꯛꯄꯁꯦ ꯏꯃꯥꯅꯗꯤ ꯀꯌꯥ ꯊꯣꯛꯍꯟꯅꯤꯡꯗꯦ, ꯑꯗꯣ ꯉꯜꯂꯤꯀꯥꯟꯁꯤꯗ ꯌꯨꯝꯗ ꯐꯖꯅ ꯆꯪꯉꯣꯀꯣ, ꯑꯇꯩ ꯀꯣꯏꯔꯨꯔꯅꯨ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯤꯔꯒ ꯂꯥꯛꯄꯒ ꯕꯤꯃꯣꯜ ꯑꯃꯗꯤ ꯔꯥꯖꯦꯟ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯤꯡꯅꯕ, ꯀꯔꯤꯅꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯨ ꯍꯥꯏꯔꯗꯅ ꯌꯥꯝꯅ ꯀꯟꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯕꯤꯃꯣꯜꯅ ꯑꯃꯨꯛ ꯀꯤꯗꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯊꯥꯁꯤ ꯅꯨꯃꯤꯠꯇꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯗꯨꯗꯤ, ꯀꯩꯗꯧꯋꯦꯒꯦ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯔꯒ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯁꯨ ꯑꯗꯨꯃꯉꯥꯏ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, ꯍꯣꯏꯗ ꯏꯃꯥ, ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯂꯥꯏ ꯇꯤꯟ ꯆꯪꯉꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯗꯅ ꯃꯁꯥꯗ ꯆꯤꯡꯅꯅ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯃꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯀꯤꯗꯕ ꯁꯥꯔꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯠꯇꯦ, ꯃꯃꯥꯡꯒꯤ ꯊꯥꯁꯤꯒ ꯉꯁꯤꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯁꯦ ꯁꯤꯒꯗꯤ ꯃꯥꯟꯅꯗꯦ, ꯉꯁꯤꯒꯤ ꯊꯥꯁꯤꯁꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯍꯪꯉꯣ ꯌꯨꯝ ꯌꯧꯔꯀꯥꯟꯗ, ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯑꯗꯣ ꯉꯜꯂꯤꯀꯥꯟꯗ ꯍꯜꯂꯣ, ꯅꯣꯏ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯍꯥꯏꯔ, ꯍꯣꯏ ꯏꯃꯥ ꯍꯜꯂꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯗꯅ ꯔꯥꯖꯦꯟ ꯕꯤꯃꯣꯜ ꯒꯥꯔꯤ ꯑꯗꯣ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯊꯧꯔꯒ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯖꯦꯟꯅ, ꯕꯤꯃꯣꯜ, ꯑꯩ ꯉꯁꯥꯏ ꯂꯝꯕꯤꯗꯨꯗ ꯍꯟꯕꯗꯤ ꯉꯝꯃꯔꯣꯏ, ꯑꯩ ꯑꯗꯣꯝꯗ ꯆꯠꯄꯗꯤ ꯉꯝꯃꯔꯣꯏ, ꯅꯪ ꯆꯠꯁꯦ ꯍꯥꯏꯔꯒꯅ ꯅꯪ ꯊꯧ ꯇꯥꯕ꯫ ꯕꯤꯃꯣꯜꯅ, ꯑꯩꯅ ꯉꯝꯃꯔꯣꯏ, ꯑꯩꯅ ꯀꯤꯈ꯭ꯔꯦ, ꯏꯁꯥꯁꯦ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯏꯕꯅꯤꯀꯣ, ꯑꯩ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯕꯖꯥꯠꯅꯤ, ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯣꯏꯊꯣꯛꯑꯒ ꯑꯣꯏꯅ ꯍꯜꯂꯁꯤꯗꯅ, ꯑꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ, ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯣꯏꯊꯣꯛꯑꯒ ꯍꯟꯕ ꯍꯥꯏꯗꯨꯁꯨ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯕ ꯖꯒꯥ ꯑꯃ ꯂꯩꯅꯦ, ꯀꯔꯝꯕ ꯖꯒꯥꯅꯣꯅꯦ ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ, ꯈꯪꯗ꯭ꯔꯣꯍꯦ, ꯂꯥꯏꯕꯨꯡ ꯂꯩꯕꯗꯣ, ꯑꯗꯨ ꯖꯒꯥꯗꯨꯅ ꯃꯔꯣꯟ ꯑꯃ ꯂꯝꯕꯤꯒ ꯐꯠꯇꯕꯅꯦ, ꯀꯣꯏꯂꯥꯁ ꯍꯥꯏꯔꯦ ꯁꯨꯡꯊꯥ ꯊꯥꯗꯦ, ꯃꯤ ꯍꯥꯏꯔꯦ ꯀꯅꯥꯝ ꯂꯩꯇꯦ, ꯂꯥꯏꯕꯨꯡꯗꯨꯈꯛ ꯂꯩ,
ꯀꯩꯅꯣ ꯑꯗꯨ ꯖꯒꯥꯗꯣ ꯉꯥꯜꯂꯤꯀꯥꯟꯗ ꯆꯠꯄꯕꯨ ꯀꯤ ꯍꯥꯏꯕꯅꯤ ꯃꯝꯃ ꯀꯥꯟꯁꯤꯗ ꯃꯩꯅꯦꯅ ꯑꯝꯇꯁꯨ ꯊꯥꯟꯕꯤꯗꯦ MLAꯅꯦꯅ ꯂꯩꯔꯤꯗꯨꯅ ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯍꯣꯏꯗ ꯅꯨꯄꯥ ꯃꯆꯥꯅꯤ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯉꯁꯥꯏꯒꯤꯗꯨꯗꯤ ꯑꯁ ꯉꯝꯃꯔꯣꯏꯗ ꯍꯥꯏꯔꯗꯨꯅ ꯃꯕꯥꯅꯤ ꯍꯜꯂꯛꯄ ꯍꯧꯔꯝꯃꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯥꯏꯅꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯣ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯃꯝꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯁꯥꯡꯕꯒ ꯄꯨꯡ ꯑꯗꯣ ꯈꯔ ꯈꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ ꯑꯁ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯕ ꯇꯧꯏꯁꯦ ꯄꯨꯡ 7:30 ꯇꯥꯁꯤꯜꯂꯛꯂꯦ ꯃꯤ ꯂꯣꯏ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯕꯩ ꯃꯇꯝ ꯌꯧꯅꯔꯛꯑꯦꯕ ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯖꯦꯟꯅ ꯑꯁ ꯑꯩꯁꯨꯅꯤꯅꯦ ꯑꯁꯣꯝꯗꯒꯤ ꯆꯠꯂꯝꯃꯕꯨꯗꯤ ꯌꯧꯔꯗꯧꯅꯦ ꯑꯗꯣ ꯑꯁꯣꯝꯒꯤꯗꯣ ꯀꯤꯌꯦꯅ ꯁꯣꯝꯗ ꯀꯣꯏꯊꯣꯛꯑ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯁꯥꯡꯉꯤꯅꯦꯕ ꯑꯗꯣ ꯌꯧꯕꯨꯗꯤ ꯌꯧꯗꯣꯔꯦꯗꯅ ꯊꯧꯖꯤꯜꯂꯁꯦ ꯁꯨꯝ ꯍꯥꯏꯗꯅ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯃꯈꯣꯏ ꯑꯅꯤ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯒꯣꯂꯥꯏ ꯑꯗꯣ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯥꯔꯤ ꯑꯗꯣ ꯈꯪꯍꯧꯗꯅ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯈꯪꯃꯨꯠ ꯃꯨꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯤ ꯑꯗꯣ ꯌꯦꯡꯅꯔꯒ ꯀꯩꯅꯣꯅꯦ ꯍꯥꯏꯔꯗꯨꯅ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯣ ꯐꯣꯡ 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 ꯁꯥꯕꯒꯨꯝꯅ ꯐꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯍꯥꯏꯗꯔꯗꯨꯅ ꯀꯩꯅꯣꯅꯦꯅ ꯌꯦꯡꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯣ ꯃꯩꯈꯨ ꯀꯥꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯀꯩꯅꯣ ꯒꯥꯔꯤꯁꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏ ꯁ꯭ꯇꯥꯔꯠ ꯍꯟꯖꯤꯟꯅ ꯍꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯍꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨꯁꯨ ꯊꯥꯟꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯃꯣꯜ ꯃꯁꯥ ꯑꯗꯣ ꯅꯤꯛꯄꯅ ꯍꯩꯅꯗꯕ ꯑꯃ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ ꯇꯧꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯂꯝꯃꯤ ꯔꯥꯖꯦꯟꯅ ꯕꯤꯃꯣꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯤꯃꯣꯜ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯕꯤꯃꯣꯜ ꯍꯥꯏꯔꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯕꯤꯃꯣꯜ ꯃꯃꯤꯠ ꯃꯅꯥ ꯑꯗꯣ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯗꯨꯅ ꯔꯥꯖꯦꯟꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯖꯦꯟ ꯑꯗꯣ ꯀꯤꯕꯅꯁꯨ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯃꯁꯥ ꯑꯗꯣ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯀꯔꯤꯅꯣꯅꯦ ꯕꯤꯃꯣꯜꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯔꯗꯨꯅ ꯃꯁꯥꯗ ꯇꯨ ꯆꯨꯡꯕ ꯑꯃ ꯐꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯕꯤꯃꯣꯜ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯁ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯍꯥꯏꯔꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯃꯣꯜ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯕꯤꯃꯣꯜꯅ ꯏꯇꯥꯎ ꯑꯁ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯔꯗꯨꯅ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯦꯟꯅ ꯑꯁꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯝꯇ ꯐꯝꯃꯨꯁꯦ ꯍꯥꯏꯔꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯟꯖꯤꯟꯅ ꯍꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ ꯔꯥꯖꯦꯟꯅ ꯕꯤꯃꯣꯜ ꯑꯗꯣ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯗꯨꯅ ꯃꯃꯥꯏꯗ ꯏꯁꯤꯡ ꯊꯥꯔꯗꯨꯅ ꯕꯤꯃꯣꯜꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯐꯝꯅꯒ ꯇꯟꯖꯥ ꯆꯥꯗꯕꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯁꯦ ꯍꯥꯏꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯃꯣꯜ ꯑꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯃꯣꯜꯅ ꯏꯇꯥꯎ ꯑꯩ ꯏꯁꯥꯁꯦ ꯀꯤꯕꯅ ꯑꯩ ꯀꯩꯅꯣ ꯁꯣꯔ ꯍꯣꯟꯕꯒ ꯉꯝꯃꯛꯇ꯭ꯔꯦꯗ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯌꯧꯅꯤꯡꯉꯦ ꯏꯇꯥꯎ ꯍꯥꯏꯔꯗꯨꯅ ꯍꯥꯏꯅ ꯏꯇꯥꯎ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯁꯨꯝ ꯂꯩꯔꯗꯤ ꯐꯣꯟ ꯇꯧꯁꯤꯜꯂꯣ ꯌꯨꯝꯗ ꯑꯩꯈꯣꯏ ꯗꯗꯥꯗ ꯐꯣन ꯇꯧꯔꯀꯥꯟꯗ ꯑꯝꯇ ꯂꯧ ꯂꯥꯛꯑꯣꯅ ꯍꯥꯏꯌꯣꯅ ꯕꯤꯃꯣꯜꯅ ꯔꯥꯖꯦꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯖꯦꯟꯅ ꯐꯣꯟ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯅꯦꯠꯋꯥꯛ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯟ ꯑꯗꯣ ꯆꯠꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯑꯗꯣ ꯇꯞꯅ ꯊꯤꯂꯤ ꯆꯨꯔꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯈꯣꯜ ꯀꯌꯥ ꯃꯅꯝ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯃꯣꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯋꯥꯔꯁꯨ ꯋꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯏꯜꯂꯁꯦ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯗꯣꯔꯦ ꯏꯅꯦ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯏꯟꯁꯜꯂꯁꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯊꯣꯕ ꯑꯃ ꯇꯧꯔꯁꯦ ꯍꯥꯏꯔꯗꯨꯅ ꯔꯥꯖꯦꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯖꯦꯟꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯔꯗꯨꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯤꯃꯣꯜ ꯒꯥꯔꯤ ꯑꯆꯧꯕ ꯑꯗꯣ ꯅꯨꯡ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯏꯟꯗꯨꯅ ꯃꯅꯦ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯍꯨꯃꯥꯡꯅꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ ꯋꯥꯕꯅꯁꯨ ꯀꯤꯕꯅꯁꯨ ꯃꯁꯥ ꯑꯗꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯣ ꯀꯟꯅ ꯏꯜꯂꯗꯨꯅ ꯃꯅꯦꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯣ ꯏꯟꯁꯜꯂꯛꯂꯝꯃꯤ ꯌꯥꯝꯅ ꯀꯤꯅ ꯃꯁꯥꯗ ꯅꯤꯛꯅ ꯏꯅꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯏꯅꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜꯅ ꯃꯅꯦ ꯑꯗꯣ ꯀꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯀꯅꯥꯅꯣꯅꯦꯍꯦ ꯍꯥꯏꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯏꯅꯦ ꯑꯩꯈꯣꯏꯅꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯏꯅꯦ ꯍꯥꯏꯔꯗꯨꯅ ꯃꯅꯦ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯨꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯛꯄ ꯃꯇꯝꯗ ꯕꯤꯃꯣꯜ ꯑꯃꯗꯤ ꯔꯥꯖꯦꯟꯏꯃꯨꯡꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯗ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯦꯅ ꯀꯩꯗꯧꯔꯦ ꯔꯥꯖꯦꯟ ꯕꯤꯃꯣꯜ ꯅꯕꯥꯅꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯏꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯔꯦ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯁꯤꯒꯤ ꯏꯅꯦ ꯍꯣꯏꯒꯤ ꯂꯥꯏꯕꯨꯡꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯒꯤ ꯒꯥꯔꯤ ꯑꯁꯦ ꯂꯦꯞꯈꯤꯕꯗꯒꯤ ꯏꯜꯂꯒ ꯂꯥꯛꯏꯅꯦ
ꯑꯗꯨ ꯃꯐꯝꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯈꯣꯟ ꯑꯗꯩ ꯌꯥꯝ ꯍꯩꯅꯗꯕ ꯃꯅꯝ ꯅꯝꯃꯛꯏꯅꯦ ꯑꯩꯈꯣꯏ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯐꯥꯎꯕ ꯑꯝꯇ ꯊꯤꯟꯕꯤꯌꯣ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯦ ꯑꯗꯨꯅ ꯍꯦ ꯉꯥꯏꯈꯣ ꯏꯍꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯅꯦ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯗꯅ ꯃꯅꯦ ꯑꯗꯨꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯤꯃꯣꯜ ꯑꯀꯤꯕ ꯑꯗꯣ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯃꯅꯦꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯅꯈꯣꯏ ꯃꯥꯝꯃꯗꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇꯦꯅꯦ ꯉꯁꯤꯁꯦ ꯑꯗꯨꯅ ꯏꯅꯦꯁꯨ ꯉꯟꯇꯥꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯇꯨꯝꯂꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯔꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯖꯦꯟ ꯏꯅꯦ ꯑꯩꯈꯣꯏ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯨ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯁꯤꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯔꯗꯅ ꯃꯅꯦ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯅꯦ ꯑꯗꯨꯅ ꯍꯣꯏ ꯇꯧꯒꯦ ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯜꯒꯤ ꯏꯃꯨꯡꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯕꯤꯃꯣꯜꯒꯤ ꯃꯃꯥꯅ ꯄꯥꯏꯔꯛꯂꯗꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯆꯠꯂꯨꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯦꯅꯦ ꯒꯥꯔꯤ ꯌꯥꯗꯗꯅ ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯑꯗꯣ ꯁꯥꯟꯅꯔꯛꯑꯝꯃꯤ꯫ ꯅꯈꯣꯏ ꯀꯅꯥꯅꯣ ꯂꯧꯕ ꯈꯔ ꯂꯥꯛꯎꯗꯅ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯍꯣꯏ ꯂꯥꯛꯂꯒꯦ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯣ ꯊꯝꯅꯔꯦ꯫ ꯅꯈꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤꯗꯩꯅꯦ ꯀꯗꯥꯏꯗꯒꯤ ꯉꯁꯥꯏꯗꯒꯤ ꯍꯩꯅꯗꯕ ꯉꯥꯛꯇ ꯍꯥꯏꯔꯗꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯔꯥꯖꯦꯟ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯑꯗꯨꯝꯅ ꯂꯦꯛꯊꯈꯤꯕ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯕꯤꯃꯣꯜ ꯄꯥꯈꯠꯄꯅ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯅꯦ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯏꯁꯤꯡ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯂꯗꯨꯅ ꯔꯥꯖꯦꯟ ꯁꯣꯝꯗ ꯀꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯦꯟ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯃꯣꯜꯁꯨ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯀꯤꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝ ꯑꯗꯣ ꯍꯧꯈꯤꯕꯅ ꯃꯌꯨꯝꯂꯣꯝꯗꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯂꯣꯝꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯅꯦ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯨꯃꯤꯟꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯤꯃꯣꯜ ꯑꯃꯗꯤ ꯔꯥꯖꯦꯟꯗꯤ ꯇꯥꯍꯜꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯕꯤꯃꯣꯜ ꯑꯃꯗꯤ ꯔꯥꯖꯦꯟ ꯒ꯭ꯌꯥꯟ తాꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯂꯣꯝꯗꯒꯤ ꯃꯌꯥꯝꯕꯁꯤꯡ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯕు ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯤꯃꯣꯜ ꯃꯈꯣꯏꯕꯨ ꯃꯌꯥꯝꯕ ꯑꯗꯨꯅ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯗꯨꯕꯨ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯒꯥꯔꯤꯗꯨꯕꯨ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯀꯥꯈꯠꯂꯀꯥꯟꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯥꯔꯠ ꯑꯗꯨꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯃꯩ ꯑꯗꯨꯁꯨ ꯊꯥꯟꯕ ꯌꯥꯔꯝꯗꯕꯗꯣ ꯑꯗꯨꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯗ ꯅꯝꯍꯧꯕ ꯃꯅꯝ ꯑꯗꯨꯁꯨ ꯅꯝꯂꯝꯗꯦ꯫ ꯕꯤꯃꯣꯜ ꯔꯥꯖꯦꯟ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯉꯁꯤ ꯏꯕꯥꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯅꯔꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯤꯕ ꯑꯗꯣ ꯃꯁꯥꯗ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯍꯣꯏ ꯃꯅꯦ ꯍꯣꯏ ꯃꯌꯥꯝꯕ ꯍꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯖꯨ ꯂꯨꯈꯥꯝ ꯊꯥꯗꯣꯛꯇꯨꯅꯃꯩ ꯑꯣꯛꯊꯣꯛꯂꯦ꯫ ꯃꯈꯣꯏ ꯃꯁꯥ ꯑꯗꯣ ꯃꯩ ꯑꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯗꯅ ꯑꯩ ꯌꯦꯡꯉꯒꯦ ꯍꯥꯏꯔꯗꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯤꯃꯣꯜ ꯐꯝꯍꯜꯂꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯎꯔꯦ ꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯦ ꯂꯥꯏ ꯑꯣꯛꯅꯔꯦꯗꯅ ꯉꯁꯤꯗꯤ ꯊꯥꯁꯤꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯆꯠꯊꯣꯛꯄ ꯐꯠꯇꯕꯒ ꯃꯈꯣꯏꯅ ꯍꯥꯏꯅꯕꯤ ꯃꯐꯝꯗ ꯆꯠꯂꯨꯕꯗꯒꯤ ꯁꯤꯗꯤ ꯅꯨꯡꯁꯤꯠ ꯊꯦꯡꯅꯕꯅꯤꯗꯅ ꯍꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯣꯠꯂꯝ ꯆꯩꯔꯝꯈꯔ ꯀꯠꯊꯣꯛꯑꯒ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯐꯗꯣꯔꯤꯕꯅꯤ ꯑꯗꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯂꯪ ꯑꯍꯤꯡꯕ ꯊꯤꯔꯛꯑꯣ ꯍꯥꯏꯔꯗꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯐꯣꯏ ꯂꯐꯥꯡ ꯀꯩꯀꯩ ꯍꯥꯞꯂꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯗ ꯏꯍꯦ ꯀꯩꯅꯣꯝꯃ ꯀꯥꯎꯔꯦꯅꯦ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯏꯕꯗꯨꯅ꯫ ꯕꯤꯃꯣꯜꯒꯤ ꯃꯃꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯀꯥꯎꯔꯒꯦꯅꯦ ꯅꯈꯣꯏ ꯀꯅꯥꯅꯣꯝꯃ ꯆꯠꯂꯣ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯅ ꯖꯟꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯊꯝꯕꯅꯤ ꯖꯟꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯖꯟꯇ꯭ꯔ 2 ꯈꯛꯇ ꯄꯤꯔꯛꯑꯣ ꯍꯥꯏꯔꯨꯔꯣ ꯅꯅꯦꯗ ꯍꯥꯏꯔꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯗꯨꯅ ꯆꯠꯂꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯖꯟꯇ꯭ꯔ ꯑꯗꯣ ꯂꯧꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯗꯣ ꯁꯥꯔꯗꯨꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯤꯃꯣꯜꯗ ꯑꯃꯃꯝ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯃꯐꯝ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯣꯏꯔꯝ ꯊꯣꯛꯂꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯀꯠꯊꯣꯛꯂꯗꯨꯅ ꯂꯪ ꯑꯍꯤꯡꯕ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯗꯣ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯤꯃꯣꯜ ꯑꯗꯨꯗ ꯑꯃꯃꯝ ꯁꯤꯕꯤꯔꯦ꯫
ꯑꯗꯨꯗꯒꯤꯗꯤ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯤꯃꯣꯜ ꯀꯤꯔꯝꯕ ꯑꯗꯣ ꯈꯔ ꯐꯔꯛꯄꯒꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯍꯌꯦꯡꯈꯣꯏꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯆꯦꯛꯁꯤꯜꯂꯨ, ꯑꯩꯅ ꯁꯤꯕꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯣ ꯃꯥꯡꯍꯟꯒꯅꯨ, ꯃꯇꯝ ꯑꯃꯗ ꯃꯁꯥ ꯃꯊꯟꯇ ꯀꯥꯏꯈꯤꯅꯤ, ꯑꯗꯨ ꯀꯥꯏꯔꯕ ꯃꯇꯝꯗ ꯂꯧꯊꯣꯛꯈꯣ, ꯀꯥꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨ ꯁꯤꯌꯨꯀꯣ ꯍꯥꯏꯔꯗꯅ ꯇꯥꯛꯄꯤꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯀꯠꯆꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯃꯝ ꯑꯊꯦꯡ ꯆꯠꯄ ꯐꯠꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯆꯠꯄꯤꯗꯅꯕ ꯍꯥꯏꯖꯔꯤ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯇꯅ ꯃꯍꯦꯜꯂꯦ ꯍꯥꯏꯔꯗꯨꯅ ꯍꯦ ꯊꯣꯡꯗꯨꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯅꯪꯉꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯇꯥꯛꯂꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯃꯁꯤ ꯇꯧꯒꯅꯨ, ꯃꯁꯤ ꯐꯠꯇꯦ, ꯃꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ, ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯦ ꯊꯣꯡꯗꯨꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯋꯥꯔꯤꯁꯤꯅ ताकली। मरम अदुना अखोइना थबक अमा तौगे करीगुम्बा अमा तौगे चटके हाइबा मतमदा अहल लमनगी पौताक लौदुना चटपिनबसु हाइजरी। अदुबु अखोइना मदुदा यामना हेना थाजदुना अखोइना तौगदबा थबकता पुमनमक तौदबा मांगहनबा हाइबसिमसु फत्ते। अफा फत्ता करीनो हाइबा वखल मुन्ना खंथरबा मतुंग अफबना करीनो फत्तबना करीनो सी तौबा याइ हाइबदु खंथरगा तौबिनबा हाइजरी। ईश्वर हाइबसे लैते हाइना खनबसु यादे, अदुबु ईश्वरना अदु हाइ अदु तौइ हाइदुना खंजिनदुना अदुमक तौरगा अदुमक थबक पांगथोक्तना लैबसु यादे हाइबसे थमजरगा मयामबु अमुक हन्ना खुरुमजरी। सोइखिबा लानखिबा वारी असे लीबदा यावरगसु मयामना ngakpigani। मतुंग तारकपदसु मयामगिदमक्ता नुंगाइ नुंगाइबा वारी कया अमा पुदुना लाक्सगे। मयामना नुंसिबिदुना चैनल असिबु सब्सक्राइब तौसनबिरमु, लाइक तौबिरमु अमदि कमेंट पिबिदुना पुकनिंग थौगतपिरमु। मयामगिदमक्ता सेवा तौबा ngamba पिनबियु। मयामगी तुंगकोइना मतम सांगना सेवा तौबा ngamba ओइजगे। मयामना सपोर्ट तौबियु। थैंक यू।